Chahi asigi March 13 Imphal East Commando na faraga Sajiwa jail da thamlaba matungda Judicial custody da Leikhidraba Khurai ningthaubungdagi Khoisnam Sanajaoba gi Misi Chaba Wayel Fanghallu mihat asida chenaba sing dandi pigadabani haina Misi asiga mari leinana semkiba GAC gi maikaidagi appeal tawrakli Hiram asiga mari leinana ngasi Khurai ningthaubung Puribi Puraba Community Hall da pangthokiba wakat mifam amada GAC asigi convener Laishram Kumari na haikibada Khoisnam Sanajaoba asi haukiba March 13 gi nungthil pungani taba matamda Imphal East Commando gi team amana Sawambung Thongkhongdagi fakibani madugi matungda Lamlai Police Station da sinaramlaga April lamada Chap court puthoktuna numit 10 gi police custody da remand laukibani numit 10 police custody da remand lauba matamda imung manunggi miyoi singda karigumba makhal amatagi pau khangalambasu leite laibak thibadi Sanajaoba asi masa ngamdre haiduna April 10 gi ayuk anganbada pukhatlamlaga ayuk pung 9 rom taba matamda karisu tawdre hairamlaga hospital dagi puthakibani numit asimaki nungthil pung ama taba matamda court puthoklaga Sajiwa jail da thajinkhibani Sanajaoba bu court puthorakpa matamda su karigumba makhal amatagi medical report pikhatlakiba leite jail da thamkhraba matungda ngarang April 13 gi ayukta masa nungaite Jenims da pukhatlakani haina imung manunggi miyoi singda pau pirakhi adubu imung manunggi miyoi singna hospital yoba matamda asi bahaksang oina thengnakibani hairi asigumba maram chadaba Misi asina maram oiraga GAC na pung 12 gi matam thaduna mihat asigi Chaba Wayel Fanghalnaba mihat asida chenaba singmatik chaba dandi pinaba amadi postmortem tauba matamda GAC na yaba miyoiga loinana video coverage yauna postmortem taugadabani haiba demand tauri hairiba demand asi thabak to onthoraktaba taragadi Khurai maikaida leiriba club amadi mairapaibi singa khutsamnaraga makhal makha kayagi khongjang changsilagani haiki March tang 13 da Sawambung Thongkhongdagi pung 2 taba matamda Imphal East ki commando na pharaba matungda tang 13 da maha ase Lamlai police ta muk sinarame adugi matungda thangnaba tang amasida Chap kota amuk puthoba matungda numit 10 demand lokthare adusu member akhogi family member da kaigumbi amata khangalamdre aduga loina na tang 10 sida moina angang asi nare aduna Jenims ta amuk pukhatpire nongalamdai sida pukhatpiraba matungda pung 8 makhai 9 saida moi puthaba matam sida moina family da pawbudi piragasu family gi member laktasu yani haire adu hairaba matu adu hairabadina akoina su chalhaudre aduga loina na nungthin pung amataba matamda mase kota muk puthokpada adugi matamdu kota moina medical gi darka oiba che chang amata kota submit tawbiramdre aduga nungthin gi pung 3 taba matamda Sajiwa jail da mase thajangare thajala matungda tang 13 gi ayuksida mase masa nungaite haina Jenims ta pukhalakani na boy pau pipire boyda ada pukhalakani na yungi mida pau pire ado akoina chatpa matamdadi leiram angang ase dead body oina thengnare aduga loina na akoina magi tawbam thokpa akoi je singna khanara matungda demand khara thangatari demand sing adudi judicial custody da Leikhidraba Khoisnam Sanajaoba ibungogi Chaba Wayel Fanghalba anisuba enodana anisuba demand dana thogdok asida Leikhidraba January miyoi singi mathakta Chaba chairak dandi bibiba aduga loina na postmortem tawbada video coverage tawbiba amadi JC na yaba miyoi ama postmortem da yahonbiba sigi demand ahumse akoina thangasari hariba demand sing ase pung 12 gi manungda pibigadabani aduda moina akhogi demand sing ase pung hariba pung sigi manungda piraktragadi Khurai maigaida leiriba tinsit ot maigaida leiriba club organization maira paibi sing any akhoi khuding maka samnaraga makha taba khongjang chap chana akhoi adum changjan jagani